Manipur High Court Komdam Ratan Thaki writ petition adu maintainable oi khanaba yaraga ni hana court na phongdokre. Singjamai thongkhong da pangthokadaba miyam gi mifam police na thugai kre JCI LPS na ngase ahing nongyai dagi pung kunmari gi public curfew lauthokre. Lamdam asigi miyam na thabak subagi hainabi lairaklaba matamda ta state asigi economy fagalak ngamga ni hana Minister Govindas na phongdokre. Manipur State Science Center Tagyal Pata Nauna Sagaliba Sit Yankai Leba Digital Planetarium say as September Tadi Matau Hauragani. Amasung Seri Project Armor Festa Asoy Bakaran Laikran Sericulture Department Sengokre Adubadi Subu Festa Day Asoy Yaularo Hairi. Ma'am Kurumzari Adam Ning Bit Impact News ni Ayokram Somindron of the Pungza Sipaugi Maru Pausing Miam the Pijari. JCI LPS के कन्वेनर और मकोमदरम रतन्ना मणिपुर हाई कोर्ट था कि रिट पिटिशन अदु मेंटेनेबल ओय खनब यारगन याना कोर्ट फोंदोक्रे खोमदरम रतन्ना मा को वांटेड लाउथोकपा से कक्थत पिदुना मरा लै नत्रग लैते हाइबदु खनबिन रब मणिपुर हाई कोर्ट रिट पिटिशन मा हौकिब जुन कुंतरेत था कि बने लोयन रिट पिटिशन अदु की मतंग मणिपुर हाई कोर्ट के जस्टिस एन कोटेश्वर अमदि के एच नोबिन साब बेंच मदा हौकिब जुलाई कुंतरुक खनकी पिटिशनर की माइकई की सीनियर एडवोकेट खाइदे मनी मदि सीनियर एडवोकेट इरोम ललित न खोमराम रतन थारक रिट पिटिशन से खनफम थोई है न थमकी गवर्नमेंट की माइकई की एडवोकेट जनरल TH इबोल मदि एडिशनल एडवोकेट जनरल एन इबोतोमिना रतन की लोइन बिना रतन पाले FIR ककपिनर न ममांग द पिटिशन म थारक की बदा कोर्ट न याकिदे मरमदुन केस से हंजिल्लबनिना खनफम थोकते है वफम सिंह थमकी लोइन पुंग अनिरोम नाकलनी की मरक अवाय खुम तौनर बतुंगदा रतन न थारक रिट पिटिशन से खनब याबरा नत्रगा यादबरा हाइबगी जजमेंट पीननबा ngasi paw reserve tawdun thamki bani loina ngasi pung 10 makairom tab matamda ratan na thaki ba writ petition adu maintainable oi khanaba yaraga ni hana judgment lauthokki bani petitioner gi maikaida hane gi magi nupina thabaduga mana thabasuga ani si mari lenede amamamni haibani aduda sarkar gi maikaidi gi hairibana mai nupina thaba aduda su chap manaba pleading mai nupana thare bisika chap manaba pleading lawunina mase anira khana tawbuse res judicata gi principal na par oi cases lopam thokte haibani hariba honorable justice and coteso amasung honorable justice case Nobin Singh ani gi bench na yanan ba pung 10 makai hek tarakpada rai haido rai aduda रतन थारी रिट पेटिशन से मेंटेनेबल ओय खनब याब ओय हाइबदी वांटेड टेक कक्थत पियु हाइबसे कक्थत पदु याब यादबन अमनी मसे खनब याय मेंटेनेबल ओय हाइदना राय पिखरे अदुगा सरकार की माइकैदगी थांगलकपा केस से खनबिगनु मेंटेनेबल ओय दे हाइना थारकप दरगास अदु रिजेक्ट तौग्रे Singjamai thongkhong da ratan gi JAC na pangthokadaba miyam gi mifam police na thugai khre thongkhong adu da sarahel mahiroi sing police na phagat thuga lena na makhata na irang horok ki mahiroi nupi masa ani wan tharakpadagi hospital da bukat khre ayu angan madagi hona miyam gi mifam pangthokan han tawki ba singjamai thongkhong da Imphal West Imphal East amasung Lamphel police ki yam lebu police personnel sing mafam adu laiki Imphal East ki DC na miyam gi lambi sathok sin tawriba lambi adu da miyam gi mifam pangthok yaroi hain athing thamlak padagi police na mafam adu da leirama miyoi sing mafam adu thadok tuna satkin na khangan ki thongkhong adu gi manakta leibo waiting shed adu sara helibu nupi masa ani yauna mahiroi mari adu mafam adu gi police na pu kin na ba hona ki mahiroi sing adu pu yaroi haina hairak padagi police na Imphal East ki CMO gi ambulance kauduna nampu da mahiroi sing adu bulakotuna ambulance ta hapnaga Jennings ta pu ki mahiroi pu khibadagi mafam adu da leirama nupi singam sung atopa mahiroi kyan irang hobo hauroki police na mafam adu da leirama miyoi pum ma thoklaga miyam gi mifam pangthok na magi damak khan khiba mandaf adu sidoki police ki maikai dagi mandop sidok labus nupi masa mahiroi karana thawong adu da sauroktuna police ka launa ki mahiroi kaya amasum mafam adu da sangsilaktuna lambi miyai da leishin da police ka matam kuina mukna ki mukna badu da masa sontaraktuna mahiroi nupi masa ani wan tharak badu lambi da lakwa gari faraga hospital puki mafam adu da yom sinduna laikiba miyoi singa masung miyam adu bo police da handok henan na ba warning to bodagi mafam adu dagi mahiroi amadi miyam adu satnaki ngasigi irang aduna maram oiraga singjamai thongkhong da miyoi amata chathok chachin tabu yakide
Office by permit number. Kalam laga sigrab su sigrab ni khoi kai sukai bele te aduga moina sumaina to bosi to honingde moi sumana bag ni moi gisu yauri bani saru yauri bani akhoi khata gina te haiba atai da student khakita de moi loina yauri parja me am su ima yo na am su moina ngarang su chara heli ba kang ko chara heli ron tar go nimit manga ta runi chara heli ga lai bidra moina mo bom la jali tiar gas kapsan dena mi gi chara heli ga lai ba kari su yauri da moi dina langjan mi dana wan ta na hospital da lai ba sa khoi yam nungai te de moina phana tawra ji phal chamra lising la tugai so akhoi ding gam na ma tong ye tho boi da si tong aduga exam chanda asida moi da bakut tha ba juna ta ba sirani na marai ba ki damang ta thawai tha ra ge na charai henjara ba makhoi namda na laktho ga pubi ga akhoi gi tawri ba pham ji bu ju kaisu lai ta khala thugai bi ba akhoi moi na chakra ba akhoi lising ma moi gi matung da lai akhoi moi gi makha ta na matung ina charai hen gi si ji ba charai ngasi ahing nongyai de hayeng ahing nongyai foba JCI LPS na Manipur Pumba public curfew lauthokre public curfew sida mahi tampam sang amadi essential service sing yauna laison tension ge thabak thorum sing gi komthokani hari JCI LPS ki convener oirama komtaram ratan bu wanted lauthoki bagi mayok ta sem ki JS ki khongjang sanction pham ori ba singjamai thongkhong de leba sang amadi ngasi mifam ama pangthokani hana sem sa ki ba sang bu police na thugai ki bagi mayok ta ban na se kaubuni hana JCI LPS ki convener oiriba BK moirang chana phongdoraki ngasi segarota lebe JCI LPS ki office ta paumi singa unaba mada BK moirang chana hai ki bada pass taukiba bill SN piraktaba ratan bu wanted lautokpo madi nauna semgadro bill asigi matangda khanana naba miyam gi oba mifam ama pangthokna naba Infalis DC dagi permit lauki mifam pangthokna naba DC na ba ayaba piraba su ikhang khangongdana DC na piki ba ayaba du cancel tawduna ngasi ayuk police na minungsi khangdara mafam aduda lairamba mairoi singbu singthoktuna sang adu thugaram ba si yamna laibak thibane democratic oba mawong da miyam gi oba mifam pangthokpada asumna yekhai thugai ba tawba se maram sadi phongtoki Makha Taraduna High National Highway Sing the Lepalaitana Satakse Nintina Paidana non Manipuri Sing no Makang the Sanchil Basi Shake Posam Tamduna Kando Matauta Hanas Tamki Loyan Atu Matamda government na Nauna Semgo the bill as a Miam Kangan Semtok Chanjin Taja P Drabade JCI LPS Makatana Kongjang Sing Sanction the same Sadun and Lay Hanas Fondoki. Eko yellow me ojaba mayam sing achibu kanjana bagi damakta phanggadaba sigumba meeting sigumba Manipur miyam gi oiba khongjang JCI LPS bu singna boina Manipuri miyam bu singna boina hairo meeting achi tahondana thugair kanduda eko potchei mayam sing adu ko Imphal Turen da thadagiba amadi langdagiba mayam sing achina maram orakanduda eko ngasi madugi mayokta hayengi ahing nongyai phawba pung kumari chupna eko na public curfew lokthole Haiba public curfew asida Manipur gi miyam pumbana ekoi mapung phan binabachu JCI LPS ki makai degi appeal tawri Amaramda ngasi ahing nongyai dagi hawgador bapung kunmari ki public curfew se khomdram ratan bu wanted lauthokpo gi mayok da sem ki ba JAC na su mapung phana saugat kan hena phongdorakli loina na ngasi singjamai thongkhong da miyam gi oiba mifam pangthokna thawrang tawringai da police na thugai ki bi thawong busu yaning da phongdorakli Directorate of Education EU amadi AS anina thadorokpa serol singmatung ina miyam gi interest tangasi July gi tang kunmapan amadi hayeng July gi tang kuntra da Manipur gi government amadi private ki mahi tampam sang khuding makta suti lauthok lehna khangalakli nakalamramda Manipur government na lamdama sida lairaba mahi loisang sing numit ini suti lauthok liba se ILP irang haurakani ki badagani amadi government ki fireba se yaning de hana KSA amadi desam phongdorakli
Landam asig miyamna tabak subage hainabi layraklab matamdata state asigi economy da asaw ahongwa mapurakpa ngamgani hana Commerce and Industries Minister Govindas Konthokjam fongdokre Center for Entrepreneurship and Skill Development Manipur University na sinduna Entrepreneurship and Skill Based Education for Global Competitiveness haiba hiramasida nominini goba national seminar ma Manipur University ki centenary hall pangthokre thoramasigi athoi mithunglen oikiba Minister Govindas Konthokjamna laibak asigi laloliti ki lamda Manipur amadi India gi awang nompokta state singna asobu thodang lauri lamdama sida thavak fangda naro lak tarit makairom lairiba asi hantha hananaba government asina thavak thorum kya ama paikhatli maana makha taraduna state asigi district sing the incubation center sing hangdoktuna inkhalakli banarol sing thavak subagi hainabi lehananaba government asina honari hana fongdokhi Manipur and the northeast states of India have become a major place of attraction for trade, commerce and industries, tourism and entrepreneurship, etc. Entrepreneurship as such has been a dynamic and vibrant area of a growing economy. It contributes a lot in employment generation and helps in the socio-economic development of a country or a state. Tagyal pata lairiba Manipur Science Center da NAC gi funding makha da nauna sagali besit yankhai chanba digital planetarium sahi asigi September tha fauda mathau toba hawraga ne hana Science and Technology Manipur gi director Uttam Chan Laishram na fongdokre DIPR da sathar gi balenga ki loisang singi mihut singa paumi singa unaba gi thoram gi manung chana Uttam Chan na wafam asi fongdokhi bane ma na makha ta ki bada asugumba digital planetarium asi hauji ki oida Northeast India da Guwahati da ama loina Jorhat ama lairi Manipur gi ukhul amadi Churachandpur district Science Center amam hangan nabasu NEC dagi ayaba pirak laire so hari Thawbal district Science Center ama hangan naba hotnari hana su Uttam Chan makha tarakli masigi matakta NEC dagi approval launun naba hotnari masigi su matakta National Council of Science Museum gi makhada National Innovation Council na lupa crore ani sangna innovation hub amasu sagatli hub asina miyambu maruwaina mahiroi singna ano ba innovative ideas singi project sing paikat pada mateng pang lagani fongdoki makha ta kibada science pu hena fahan bagidamag department asina SSLC examination science amadi match da makok tarak singbu award kaya piri masigi sumatak da mahiro singbu Kolkata Guwahati amadi Bangalore na singbu mafam singda science excursion sing puri hana su thamki research scholar gumba laiba singsi akoi Manipur gi na scientist sing se ko encourage tawraga mapan da international conference da chatpa habadi simply kana tawrug na de moisu paper ma present tawba invite tawrpa adugumba singdu encourage tawna ba koi mamang da su phaniam pi gre adu hujikti up to 75% and up to 80,000 rupees mateng pangnaba government of India tadi even conference karamba conference no ming lairaba conference ra aduna tadi moi pi deba da khoina adum badu yam yeng dana khar kom thoga moi bu paper and present awro haragadi adumaina adum assistance pi ba chat lorga moi adai da yamna moi so mamit mana singba de mayan tawi badu yaw ro yamna kana ba kaino ne Hanba Festa Soiba Kara Lake Rabasu Anisu Festa Zumtok Nakan Hotna Rihana Sericulture Department Director B Zone Clangton Kuma IAS na Fongdokre Ngasi DIPR da Department na Sigmute Singapore Musing Unabada Sericulture Department Director na Wafam Masi Fongdokibane Ma Namaka Takibada Japan Bank for International Cooperation ga 1997 da project asigi phase 1 sign towner matung da Manipur putok liba sil ki product sing ase infrastructure amadi technology wat na quality yobungam kide ahan bada silkwam yok pagi thabak ase khurkhul laimaram phayeng amadi thongjaw khakta da paikal ambani adu hawjikti ani su phase scheme amadi project ya paikalak padagi kharamakai di fagat pa hawrak lehana fongdoki what is best for the state of Manipur so that we can incorporate it in the vision. Then soil to sill project, 4 intensive bivoltaic agriculture development project, 2 for valley and 2 for hills, 3 integrated agriculture development project that is in Vanya sector for Oktasar, Eri sector and Muga sector. Setting up of 2 commercial granages, conversion of agriculture department with forest department in Oktasar plantation to introduce e-monitoring platform for post-cocoon sector to transform from crossbreed to 100 breed bivoltaic mulberry cell.
Sahi sigi methada Manipur University na lawduna pangthokhiba BA BCom second semester examination 2016 ge fall lawthokle parikya sida puna mahiroi listing taranithu yankai mathoi na thabagi manungda mahiroi listing mapan summary sub na taruk na mai pakpagi sang si sa 78.05 oiki lamdam asida thokle thokdok wathok singbu mamutana khangba mioi singbu miyam gi mihut oina khan matangai fade hana haingang assembly constituency ge MLA N. Biren Fongdokre, Manipur University Students Union is in human dignity and human violation in Manipur Hiramasida, Nasi Manipur University court hold the Nomogi Oiba, Kananin Tauramama, Pangtokre. Tauramada MLA N. Birena, Lamdamasik mute singing Marakta, Maribaka Miam Bunung Sibiba, Mio Mangatara Dangyaurum Toklabadi, Nasi Lamdamasik Miamna, Hak later Mio Amaguna, Lady Bas Ladam Loy Fongdoki, Mark Namakaraduna, Miamna Amagamaga, Ikai Kumna Utuna, Nungsina or the club Matam that Apun Magisatam Purapangam Gani Fongdoki. Laibaki, Mayam with the Kanba, Manuma Pachana Ubunga Communication the door, a single Yamna. Later, we present a wariba, teneriba, for human rights violation, not for dignity, Tambidagi, Sipidagi, pain to the women said, so either control of necessary possibly. I go you for like you man, I begin like comes later, carry the weapon on the regular. It depends on us. Right person, Bune, Manga Hagapi are being Madugi, cannot be good today, not push the labor. Process in the bigger. Manipur ki territorial integrity ki issue yellow missing ngak senba made inglasing na label lamdamam ohen bada pukning sang ngamgada ba mirep sing bot kahan matangai fade hana Manipur Democratic People's Front AMDPF na fongdorokli tat pata miyam the black money kara saithok laga angaya ki oina tawsin aduna bot karak laga miyam gi sakthung matkadaba mioi singdagi lapthokna nabasu front asin hairi amorom de sahi tarataruk sarahilak labi irom chanu sarmilana mikhal thengna duna afpa lawthokna ba hona gani haibasda AMDPF na saugatli hana su front asin tadorok pasero lamada makatarakli RIMS Hospital the intern tawriba thanga dagi en Genesor Koba MBBS Doctor Mahauki me Tagi Tarataruka di Taratarik Lona Bahingda Hospital Sigi toilet soak to Nalam Bagi Matang the Gasti Fob RIMS Authority Asumbalang La Langjin Putok the Mayok the Miam Kasampat Lemizam Lekai the Wakan Mifam Satakre Wakan Mifamadu Marilena Taudoga Sigi Matang the same Kib Sigi convey RK Tombishana Fongdoki Pada Tha Ani Hell of Forward the RIMS Authority na Awai Amata Haidana Achumaral Putok the Basi Yaning de Lakli August Kitang Manga Forward Manung the Asem Langla Langjin Putok Pinanaba Matam Tarakli Loren Karigumba Hariba Matamasiki Manunda Asem Putok Rabadi Augustara the Gitidim Labi Matam Cocktan Tingzil Lagan Hari ngasi phammi ba sitting protest ama dekhana naina bai mi pham se asida karigumba koina sarkar sina thawai bidrabanina makha ta ba koi ge akan ba agitation ban blockade matam kaktaba na chingba Bisempur district danatana Manipur pun bagi public mayam se khomjil laga ornachan singa ko samnaraga koi akan ba khongjang changchin na ba sem sajari hai wapam se thamjari Thasiki tang Kunipanda Imphal West District Police Commando ki team mamana Don Bosco School Langjing Manakta frisking satha bada KCP Mangal Group active member ama fare bumi yodi konjang Bhumeshwar chai yangkai nithoi apokpa ningthem kodom pokpi mamang lekai dagini mag school college sing amasung atopa loisang kaya da sale demand tawduna khomgatpa da sena bumi ni hari amarom the district asiki police commando team amana so Sangai Pro area da thibom gi thabak satha bada Imphal College campus tagi huralakpa silver masugi I-20 car registration number MN01X5998 ke konana gari huran ba masu fare miyo adudi Gelio Kuman Saitara-8 apokor Romeo ningthau kong kha khunau hojina paite veng Imphal da laibani hana Manipur Police ki PRO RK tutu sana IPS na thok zero lamana khangalakli Ziribam ki tuful fob Northern Frontier Railway ki project na Tamelung district ki manung chan laiba khul tara manga hian bagi mafam Mamangda Yanaki Basangdagi Hena so Lehana Jaliarong Baudi Assam Manipur Nagalena Maral Sirakli Paumi Singa Unaba Mada Jaliarong Baudi Assam Manipur Nagaland speaker Mazabung Gangmaina Hai Zirbam Tupul Railway Project at Tamelong District Manung Chanaleba Kul Kayagilam Apik compensation da Miam Piki Adu project as in a sola Awabatar Miam da Ngasifauba Mafung Pana Kunda Laitana na Sin Bidri Masida Sunatana project asigi damak laukiba mafam dagi hena saruk kayama project asina maramwaraga so alle laupam kayama su lausi ohele masina yamna sawa akoi bagi film na singna bama oirak lehna fongdoki
डेट 30 की मोय डिप्टी कमिश्नर डेडलाइन तौर सबमिट तौर अखोई ऑर्गेनाइजेशन कमायन तौसी है मोयसु तारे इवन सिबिलोंग एंड देन हौजिके नुंगटे खुनसु लाइबल जिरबाम टू टुपुल लाइरिसे मसीगी मनुंगदसु मखोई खुन खुन सबस्टेशन ताबा मयामसिसु मोय मोय की खुन की इंडिजिनस नेम द हप्यू हाइबुगी इशूसु कन्न तौलेरि एरल व्यू द सर्वे तौबुगी पोतु गाक सिजिनारगा मखोइना तौलेबा नोने सबस्टेशन का हाइबसे नोने टच तौदबनेबा जिरी टू टुपुल हाइरिसे टुपुल टच तौदबनेबा असी मयामसे खुन खुन की इशू से अदुम लोइना मखोइना कंसर्न डिपार्टमेंट द मखोइ एप्लीकेशन सबमिट तौर लेबो सिसे All Manipur Working Journalists Union na Manipur Press Club ta hayeng pangthokne hana torma nomagi oib legal awareness kam interaction program adu laiba ki oib irang asigi yeng laga matam khara yeithok le hana phongdorakli matang sa break am lawjage Manipur amadi malami tongan i paw single loina na break ta gyam na tuna hanjarake impact news bu miyeng ta adu na lebiyo Tata Shakti JC Sit Sizinabiu. Government na piba guideline ki matung ina chap chana quality control torba Tata Shakti ki product ni. Tata Shakti ki product sing set asigi district khudi mo ki retail outlet sing da fang bigani. Tata Shakti. Break matung da mayam amu na taram nokchari loina na bulletin sagi makata bu paw sing miyam de pijari. Loktak pat ki imai maukolak tu na pada sigi akoi bil khundari khunja sing awab mayok nari basi kok na ithai various ki thong hangdok pi na thang Kendra Development Committee na Manipur lenga ki pungning sing silakli Manipur Press Club da pawmi singa unaba mada committee sigi convener Haisnam Kulachandra na hai ki bada ithai various thingat pa na maram oraga loktak pat ki akoi bil khundari khunja sing awab mayok nari ha khang na mari lena pa authority na Miyamgi Safaga the Tabagamata Lokatabas Laibak Tibane, Ising Imai Hengalatu Nga farm sing the is Nga Sento Kibana, Ngami Kamadi, Kok the Kut Hapnare, Maramadana Miyami Awa Ubiduna, Manipur Lengang Atuba the Itai Vereski Tong, Hangdok Piwari. Tang Kendri, Kudiliva, Billy Singji, Paddy Fields, and fishery farms in Loina Tumdana, 1985 to Gilakpasi, Manipur Sarkar, Makani compensation relief of the people. Singing Nomasu, Wang Bengali, Narang, the Gingasin, Mukana Tumzilakre, Atumziliba from Zikoi, Sarkar, Tumtum immediate attention, Pibidano, Masiloktak, Itai Bereji, fully Hangdu Pirga, Ising outflow Legina Boloktak, Ising Madula and Dragadi, I quit Tumzilak, Koyung, Keva, Levia, the Film Lakadre. Maya Lami Sarukam Oidiba, Samurogi Masu Cinema Hall, Maka Tanga Sarukta, Yamna Satin, Fibam Sok of Lambi as Semzin Biwana, Hanjin High Karbasu, Maril sing Tabi than directly, Maramaduna Laki, but July Kuntramatogi Tarukagi, Lambi as Semzin Trip Power Matamka, Things Leganihana, New Young Sporting Club, Samurona Topasero Lamana, Kangalakli. Kaisamthong Kendragi Manung Channel Laiba Kwakatel Akam Lekai, Moirangpur Lekai, Lystrom Lekai Miyamna, National Food Security Ekimakad from Komtopasing, Fangan Biwana, Demand Torakli. Nasi Kwakatel Lerak Angam Bidalaiba, Lekai Ahum Asigin Nupi Sing na Lambi the Toraktuna, Makoigi from Komtopa Hugsing, Fangan Biwaduna, Wakan Wipam Sataki. Diu Levita Sing Sing Piu, Kaisamthong Kendragi Praza Sing Satung Matpigano, Food Security Ekikard PBU High Banner Kasu Nasigi Wakan Wipam Madu the Sijanaki, Lunana, Miyam. The Bukorau Kasu Lauki. Akwai na ngasi Food Security Act si April tang kumanga dagi sanaba hogre haina akwai khangjere adu akwai kai samthong esigi manung dadi Food Security Act ki kase masak phawa udri hairuba matanda ju semi sari soidok soijin mayam lei aduna akwai kona tarakena MLA na ju takpire koina agency ngi mafam da chatlago hangjaruba matamda chengse amata akwai di phangde haire masigi matangda akwai ne MLA oiriba ibom chada chasaruba matamda mahana ningthinungai ne respond tobirakte akwai yam thira ngangbire adugi matang da thigat piu akhoi chakthong je manghan biganu haiba khaktani akhoi ngasi pami ba pandamje Napsa ki beneficiary list yaho da bising adubo happy gani haidun lupa chama da chani fobo myoi amamam da gi khom ba yaure Kaisamthong Assembly constituency gi miyam da namthak tor ga sel khom na honari ba se government athu matam da thejin pham thui haina Kaisamthong Assembly constituency gi MLA laisom ibom chana phongdokre ngasi ma ki yom da pangthok pau gi mifam da MLA hai hauki batha sigi kunmanga da lamdam ase da form pau stem de TV channel khara da Kaisamthong Assembly constituency gi ona January da gi March English ngani
tara taruk fawbagi sieng ase yenthokta na MLA na matkhibagi mawang da BJP gi spokesperson amana sijina ki balujadaba wahi wata kya hapa thengnare amaromda hanagi MLA gi nominee oiramba hausina ward number 13 gi BJP gi councillor oiriba oinam Romeo na sieng gi paisa agenda gi lupa लाख तारा माथोई लिसिंग मरफु माथोई चानी कुनमंगा खोंगबटलगा लनाई ओइना मसानुपी लुहोंगमदा सिजिन थोकिबगी वाथोक लैखरे सेंफम सिंग अदु सिंगल लगे हायरबसु सही अनि हेलब फाव सिंगलक्तबन मरम ओइदुना सिंग येनबद अकाइब अमदी पुथब क्या लैखिन हाइनासु थमलकली चेंग गबसिदा सुम कंट्रेक्टरना नत एजेंसिंगना पुकट पुकट सु बियलकप हनकी अरोय मार्च सिगी स्कीम सिगी पीजस आइटम सिगी फुचुरदी 1 लाख तोरबिना अरोय बोयबा मोइजु पैसा खागतब खायरगा कंट्रेक्टर पिसन मंगमदब सिन मरम ओइदुना मार्च की सेंग कंट्रेक्टर न बो पीब लेत्री होइद 11 एप्रिल 2016 द वेल अबाउट फोगिबा सामरंगी मियाम ने खोंगलगा चेनबसिंग लोड खरे हाबिसिदा हौजी हाइरिबा नुपासी ए ममिंग बो पंजदिंग दे ngasi बो सेगदोकोमदे अदु मसु सेगदोकपिरो अखोय मदु सेगदोगदी पार्टी जत्तो खर कनगनी अदु मदु सेगदो मतुंगदा माना अवाय खुम तौनुसी हाइरिबदो मदु तौनबा आइना लेकाय आंगसिम मगोदा थारके आइना खंगनजरी Community Food and Nutrition Extension Unit NEU Ministry of Women and Child Development Singamathak Imphal City Integrated Child Development Services ICDS Project Department of Social Welfare Government of Manipur ga Khusamnaraga nominee yoiba Nutrition and Health Education gi Orientation Training Course ama Singjamai Singamaka Irom Lerakta July 19 dagi haurakhiba adu ngasi loisinkhre thormadada CFNEU Imphal gi staff sing na health and nutrition ki mini exhibition ama utki exhibition aduda angang singi masi oibe chinjak sel sangna sem satuna utpana mapung oibe thoram oiki hana unit asina serol amada khangalakli Celluloid from it number Manipuri feature film nang nakap paksa de hana mingthon film ase malem gi mifam khuding makta yeng phangana na bi pandam the internet ki khutang da August amada release tawragan hari hiramasi gi matang da Manipur Press Club tang ase nungthil paumi singa unaba mada aiba masu wariba ex minister Morangthem Nara na phongdo ki bada saknai rab aibi Maharaj Kumari Binodini na iba nang nakap paksa de hada film ase malem gi mipum khuding mang na yeng na ba India gi afo film yangkai khangat pada yorakpani film asina internet ta malem gi thakta release tabu Manipur gi ahan film oire 35mm the number film ase makon mani mongsab na direction pi bane producer na thawyang ba madi thawngam ba masil manauni film ase da saknai rabi actress Tonthoi Laisang Them Deni Sarojini amadi Laivak Semana Singba Maruepa Saktam Langli donan August amada internet release tawgudur film ase miyam na website www.screenpremiere.com da sangduna yengbi ba yaga di hari nangna kapapakchadi heba film singa sidi koi Jackson Records Bombay da leiba koi digital media and entertainment services machine sinna laiba August ki tarik amadagi na taret phausi worldwide film se screen dawri masigi nungaiba numere sida Manipur ki praja miyam su khangan janingi adu ngasi bawda Manipur ki praja pura manadi nungai na maning tamni yengbudi phangjadri maramdi commercial film amo oina leiba nattabanina Film for Manipur na sakang naba Manipuri film ki DVD stokes singna market film thadorok matam na DVD cover offset print oigadabne loina na company ki sil nambi gadabne hana serol amada khangalakli karigumba haribu wafam singa se stokes sing amasung film yonbi riba singna ngak na salam daba Manipur Film Forum Enforcement Team na thengna ba thok labade Indian Cinematography Copyright Act 1957 gi matung ina awaba tagan hana su phong torakli loina Manipur Film mobile phone da hapidana na su forum as na apel torakli Site Academy na piba Translation Prize 2015 gi mana matum yentopu gi thorom mathang thagi marida Palace Compound leba Maharaj Chandrakiti Auditorium da pangthokadori laiba ga sigil lol kunmari gi khangalaba ai basing da mana piba gi thorom asda miyam na saruk yabi ohana Manipuri Language Advisory Board Site Academy convener Hurem Vihari na apel torakli ngasi DM College campus ta leba Dev Literature Center da pangthoki paumi singa unaba mada HBR ina lemzaning ai oiba mana matum yenbu gi thorom asiga mari lena na nominee gi oiba avivyakti hana mingthon ba ai basingi khana nai nabu gi thorom amsu pangthokani phongdoki avivyakti hari ba nominee gi oiba thorom masida ju Manipur da leiba horirol butu siba li kudimona ko ya chimba matam kara kai hopiraga Ini asi
damshu yawinaba Manipuri Prajamia Corridor Chiba Manipuri Corridor Yamna Sakot Bangdamata Katuri Nikumata Aina Nuna Ministry Tonga Aji Council of Higher Secondary Education Manipur na sai sig June 13 July 20 faw da thokiba notice amagi makha tabu oina higher secondary singi principal singda class 11 gi registration application form loinana class 11 amsung 12 ki mari lena se sang am de fees ka loinana enrollment list council asida pisin magi matam August ki tang 19 faw sang dok lehana khangalakli Manipur Sumang Lila Council na puthokba Maraiwak Ningba Koireng Sana Lakadrab August 12 Lewak Ningba Numita Palace Compound Leba Ivoyam Sumang Lila Sanglenda Utkadauri Council ki oina manga sub edition ki lila ase Furailatpam Gunachandra Sarma ki mayekta Navawari pana lamjing lamtakani ngasi Palace Compound Leba Manipur Sumang Lila Council ki office ta Paumi Singa Unabam the Council as ki President M Purnima Silaimana High English Lisingani Tarani Toy de Hauna Lepalaitana Council as in a putok lila Maribak Ning Maquering Sana Ase and the Sahi on a Sumiam the Kudul Tamnan and Naba same Sabat Loire, Lilasi Mafung Fanan and Bahaduna Maribak Ning Quering Sana Production Committee Kawa Committee Ama. S.S. Hemantana Chairman Naurem Tampasana Maite Convener Ramadi Y Nila Chandrana Co Convener Oiduna Semle Loina Manipur Sumang Lila Council Gi Makhad Lila Dol Singi Artist Tara Maridan Lilasi the Saktam Langani Lilasi Hena Mapung Fanan Bagina Lamdamas the Lady Sumang Lila with Tawaya Mioisina Mating Pang Biwana Tamlakli Mang Lila Togzeragasu Sumang Lila the Yauriba Artist sing amadi Sumang Lila da Tawai Changana Tawai Yauna Lejariba Council gi Mioi Sing Sisu Akoigi Maribak Ningbagi Wakalo Lamakakto Mazi Lay Habase Masi Mayam the Takchana Vedang Takoi Masip Toksa Doribani Adom Matung the Su Akoi Leptana Dum Toksagani Akoi si Sozok Pibi the Na Miamna Praza Miam Koigi Manipur Miamna Koi Sumang Lila Bunu Sibiu Koi the Mateng Pangbiu Haidana Hanna Apple Toksari Manipur University da culture of Tongan ba Hiram Singh the Mingsan Bagi form Laukiba Singh Lakliba July Kuntrama to Fop Manu the Mensilaba form Pisilan Raba University as a give register and a talk Pasiro Lamada Kangalakli, Ludan Miami Kudong San and Bagidama Nomizing Numisu Tong Hangan Hari. Lining Tau Sanamai Temple Board Infalgi member on a Tau Puramba Soibum Mayo Lakpa Elias Hemantada Manipur State Kala Academy na Maite Inatio Isaiki Lamda Ahan Boina English and Taratareki Sahi Anigi Fellowship Pirakpada Board Asid Maku Taram Opagaloina na Harau Fondorkli. Nominee Sumna Sathakadaba Nako BD CD4 on CD4 testing the National Training Program at RIMS ki Jubilee Holda Institute as Director Professor C.H. Arun Kumar na ngasi haudokre NRL and FX Count Center Department of Microbiology RIMS na MEX ka khusam na donation ki program asida Northeast State ki Miyoi Singh West Bengal lagi CD4 lab technician Singh na sarugya ki training Asina lab technician Singh da Losing Hengal Handuna ART Yengsin Mada Hiana Kudong Sahalagani Hari. Bisenpur District Kainau Gram Panchayat ki Kainau Thongkong Primary School the Nomu Yoiba Japanese Encephalitis ki Matangda Awareness Program Pangtokre. Awareness Program do Bisnupur District Vector-Borne Diseases Control Society na Sinduna Pangtoki Bani. Program da Bisnupur District ki CMO District Malaria Office Tamadi Dr. Singha Japanese Encephalitis ki Maram the section na naba wafam kya thamki. Malom ki tulial dagi Laistram Premjit ki sahi mari khakta ngairibi masanupi Laistram nganthoi blood cancer na nabadagi Delhi ki AIMS laikat naduna lairiba sida blood unit mari athubogi oina darkar laibda en sambu amadi M Dainana luchingba Social Warriors Manipur SWM ki team na ngasi blood unit ahum pi kre tungda darkar laiba I khudimak SWM na pi gani hana sufong dokre. Institute of Cooperative Management Imphal na Haukiba July Kunmanga dagi Kunmafan Pawbu Numit Manga Nisumna Junior Training Center ki trainers singi oiba training program ama Cooperative Education Project Imphal West Samsung NCUI Project Thawal na sathakre training ki hiramda tholokpa khudong sadaba sing amasung mathau taba masak singi maramda nainaduna pangthok program aduda training taranipa na sarugya ki Hauzik ngasi nomugi oiba sanabagi pauda under 14 boys state level Subrto Mukherjee football tournament a ngasi dagi sanaba haukre
Department of Youth Affairs and Sports Government of Manipur Nasiduna Kumalampak Main Stadium dengan sedang isana bahauki tournament asik ahan lekta Bishnupur district sanaro Josidas and Devana mad es kafoi ahubna panjil ani loinana Maniratan Rohit amasung Visal na panjil amamam gachandu na Senapati district pu yamna laksha na panjil mapan sino da maiti ba piki ba loinana anisub lekta na Imphal West ki sanaroi and Vagirat na panjil ani loinana ed nares na san ki ba panjil amaga loinana Jiribam gi Zosau na masana matanda sanjaki ba panjil amaga yauna Jiribam bu panjil ahum sino da maiti ba piki tournament ase ki ahum sub lekta na Kangpok piki Hongo sem na panjil ani loinana thangmilian na panjil ama chanduna ukul district pu panjil ahum sinoda maiti pi bangam ki Manipur ki district mapana madi subdivision ani dagi lako football team tarama toina satharakli ba tournament ase da saruk yari hayeng tournament ase ki match laira roi Under 17 Voice State Level Suburto Mukherjee Football Tournament Churachandpur with Imphal East District Ani Mai Pakre Department of Youth Affairs and Sports Government of Manipur Sinduna Kumalampak Artificial Turf Ground da ngasi sana ki ahanba league match aduda Churachandpur ki sanaroi Lunko sana panjil ahum loina Zengmiluna amadi paupi thang ani na panjil amamam ga chansinduna Kangpok pi panjil manga sino da maiti pi ki tournament asik ani sub league tana Imphal East District ki sanaroi KS Tondon bana match ki kun mapan sub minute san ki ba amata ngai ba panjil aduna Thobal District panjil ama sino da maiti pi bangam ki Manipur ki district mapan amadi subdivision ani degela ko football team tarama toina satarag li tournament asida saruk yari hayeng tournament asik match lairoi Mapan Suba Kishore Kumar Memorial First Division Football League ta Kakching Football Club amadi Youth Development Organization Sora ani mai pakre ngasi District Sports Association Kakching ni sanabuk na sana kiba Football League asig ahan league match ta Kakching Football Club na Youth Welfare Union Kakching bu panjil ani amada maiti ba piki match asida mai pakra ba Kakching Football Club ki sanaroi Rohit amadi Dipu ani na ani suba masung kunithoi suba minute panjil amamam sanki match asida maiti aur ba Youth Welfare Union Kakching gi amata ngar panjil aduna zotin na chanki tournament ase ki anisub league tana Youth Development Organization Soragi Hasanna match ki taramatoi su minute san ki ba tangar panjal aduna KMSWC Karapu panjal am sino da maiti pi bangam ki All Manipur Football Association gi miyang makada District Sports Association Kakching na sinun sa third first division football league asida team taruk na saruk yari Taret Suba Imphal West District Shooting Competition da ngasi event taruk sana ba loikre ngasi Komalampag Shooting Range sana ki competition asigi Sub Junior Men's Individual .177 PF Air Rifle 10 meter da langam sana tomba amadi Junior Women's Individual .177 PF Air Rifle 10 meter dana W Julia ani na gold medal lauki 10 meter air pistol youth women individual da Zensina Devi amasung 10 meter air pistol sub junior women individual dana S Jessica anina gold medal lauki loina 25 meter sports pistol women individual da Kelin Thoingambi amadi 25 meter sports pistol junior men's individual da Victor Naurem anina gold medal amabam lauki Imphal West District Rifle Association sindona satarag competition sida nupa sutar kuntra taret amadi nupi sutar taramatoina thasi kuntra faw shooting masana asigi tongan event kunda saruk yari Matang asada bulletin asi tension jadrangi mangwaina na headline zamuna thamjari Manipur High Court komdam ratan tha ki ba writ petition adu maintainable oi khanaba yaraga ni hana court na fongdokre Singjamai thongkhong da pangthokadaba miyam gi mifam police ta thugai kre JSC LPS na ngasi eng nongyai dagi pung kunmari gi public curfew lauthokre Lamdam asigi miyam thabak subagi hainabi lerak laba matam data state asigi economy fagala kutngam gani hana minister Govindas konthauchi fongdokre Manipur Science Center Tagyel Pata nauna sagaliba sit yankai leba digital planetarium sahi asigi September thada mathau tawba hawragani Amasung seri project ki ahan phase asoiba laikre haina sericulture department sengdokre adu ani su phase di asoiba yawallaroi hairi